mayambu ahan maktada warina chungi maikadagi ikok nona taram noksari ekhon ngasisu miyam gi damakta amukhana puduna laksari ekhona thajarak warida nanaw milang season 2 gi ahum suba tangka ngasi gi tangka asidana warisina mukari kamdori bahabado mayam puna magna wari si amuk puna taminarasi tabirasi nanaw milang season 2 gi ahum suba tangka ani suba tangka adugi losilak matamdani thongnaw adugi mapalomda lekthabi mapabung ase yamna kanna magi mako asibu yanugum chingum tawribani pakhat pakhana kina magi nupida nupaduna mabu yalbu pharibse amuta singtho aibu yalaga singtho ne haduna kanna laraku matam masida kina pakhat pakhana magi nupina nupadabu singthona phonai ngakting matungdadi mana singthopado usina sinningamlare asuma singthorok matam masida animak turami turaga leiba matam masida nupaduna magi makhuri charamda paiduna ngyaktang awaba kaya adu khanglari adubu mikup asida manung asida angang lekthabidudi leiramdabani ani eduna angang ado kadomda lekhre haduna ngyaktang shonaduna kadai de leibuna haduna koi ko kurami sathiraba akiba thudok kaya ama tholingi manung asida angang lekthabiduna leiramdaba sididi matei manaw ani se yamna pakalami yamna kirami masidagi panthade ani eduna angang adubu koi ko duma palama thori adubu makoina kauduna thiringi manung asidadi lekthabise mana asida leitabani lekthabina kari kamdori ngasai mapalomda maki mapabung adubu yalaga singlibado adu mana mapalomna thokiduna mana khudimuk singado mateng panglibani mana kallibani adubu mapabung asiga mama asigana lekthabina tawriba thabase makoina khangdabani makoigi yum adugi mangolomda leptuna matai manaw aniduna angang adu kodomda leibunu haduna kanna kauri adubu hoji phawbudi lekthabi khumlakte mama aduna kit heli pakhatpa yamna tangna phangba macha nupi oibinina ichadu khudong thiba taramagani ichadu mangkhre amukti yengsi haduna magi nupada kapoi karioi lauduna ngasai makhoida thengnariba aki tujungba khudimu singado angang adugi machakna khudimu singado loina mangkhre angang adu phangnaba thisi haduna matai manaw ani sina inkhol adugi akoibromda torchlight pebit kaptuna thirakli adubu lekthabidi ngasai wai ngalingi matamda amaibaduna makhoi sambal wangmuromda karigum mitam khara purka lakhibado mana thadokibado madugi manaktamna laklibani lekthabi madugi mana adu yorba matam sida ma kuntharaga family aduga khongrai chanduna mitam ani dubu lekthabini yamna muni jengli laibakta chaitek lengsiliba mitam ani dubu yenaduna lekthabina nokhalai aduga mitam ani do mana amomdang oina makut aduna tama lamai lamba matam sida mitam ani do lengbagi mataw motorai adubu phanakana lengnabu honarabsu mahi yamna kallaba mahi gi masak oiraba lekthabina mitam ani do magi mukul ani duna tap paikre matam masida mitam ani se yamna kana lengkhlai yamna kana haigalai makhoina phanakana hairabsu makhoi anibu kanna pasiladuna mamit manak makta lekthabina pusilai adugu misanari yamna manna yenari hojikti makhoi ani gi laibakta leksiliba seimanti edo lekthabina magi machine chiktuna satli adumna machine hek chiktuna chaitek ani du satkibadagi mitam mani se tasengna ahingmugumdana kanna hekta haigal labusu lekthabina karimata thawa sade mitam mani se hojikti lemai makhara thadakre aduga lekthabigi makhong ani sina nisilaga thami mitam mani karimata lengba ngamdre angang se asuki matik sathiba yamna tamthiba angang amdi oigadori mangon aki tujung kari mata leite aduga mahaisu phajana yarba angang amsu oirari tanja sida asomdadi mama pa ani duna lekthabi bo kanna korakli lekthabi makhoina koribu khunjela to taribani adubu asomda thaba ase loisilamlagi happy matagum mana thaba si pangthoklibani kanna kauduna hojiki lekthabi ki mapasi yorokadaba khatiktangar matamdadi lekthabi se mana leirusi khangkiba tare ukiba tare hadana makhona nelam mitam mani se thadot lamlaga hojikti lekthabi asomlamda koina lona pakthaduna lakhi matai manaw ani se channa kauna aduma kaplabani angang mangkhri haduna pakalibani makhoin inkholudik manung lomda tosla to dum kaplaga thiraga lakpasina ngasai gi wapalga tainariba mayam gi lai thadokkham thauda thokmu oriba madug mana ase yokhilaka du khajik tangai rabani masig mana ase karigum yokhilak patarabadi matai manaw ani sina
ngasai ki mitam ani do tar ga leiri bu ubu yari bani masi khuding masing ase lekthabi na khangi masimak na ni mana pakta dona som nakandi yamni yang siengkriba matai manau ani dona wapal adu ga tainariba ingkhol ka chilom da tosla tu kap kap tuna aduma kaur ku matam masida lekthabi asom nakandagi magi mama amdi babu mana korakpani masidagi matai manau ani se mana adu yokidre yoge torambadagi khonjel adu asom nakalamadi tabadagi imagi bema hadana mama aduna hana mang thai ma chenchili masa no pi ga thengna bada mama si harau bana kham thengi masa bu chene konchili isa bu kodom chalubano nang bu karam na chakhibano kanana nang phari bano kanana puri bano haduna mama aduna pakat pakana wa hangi adabu lekthabi karimata pakhum pide magi mieng magi wakrol sidi muhongamani papa aduna su macha adu pamkole law nupi asida wari sahabagi matam nate yumna changsilaw yumni ina tamna ngana silaw haduna angang adu man pamkhatuna makoi puna lai angang adu imungna changsinduna phamungna thamlaga isabu kari torpage kana nang phakhibuno kana na pubuno se amukta hayusi nang babungda hayusi ne haduna papa aduna hangi aduga mama aduna su wa kaya ma hangi lekthabi kari haduna khongani kari haduna ligani angang asina kari mata khumdaba mana pakhum pi bengamdaba mong mata wasida matai manau ani ni yawna pakale angang si kaino mata malene angang si kaino mata malene pema lekthabi toina ani rak ahum la kor phawada lekthabi na kari mata pakhum pi dabani wa mata haidabani mama oibani na pakhachaduna magi nupa akan wa yamna haidari isa sibu laitana chelabrane isa si kaino mata rene haduna pangkap ta kaptuna angang sibu mana konsili magi nupa na themi kaisum toroine nang muthwa yano mankre angang si kaisum tawdene magi mieng magi muang mato si ubada aina khangine kari mata toroine as nang na pakat pasina maro lama phare nang ni yam nungai ta kana hayeng ayuk to khul sida kana ahi ba mai ba leibno amuktang kawrugi yengsi ngasi gi mataw langol se yam na ngakpa akibi gi thodok ne angona tholiba thodok nangona tholiba thodok adugo isa sida tholiba thodok farse akhoi makata na wa khanaragumsi wari haragumsi tumna batawsi angang sidi chak ti lam languni se chak tu kamai to seba matai manau ani se ngyaktang wa yamna khanaraba tungda yani se thonga se chena lolaba natra thongnau su lolaba nina hanamakti papa lomdagi dungdang torlabusu akhoi tholagumsi chak se chathokna batawsi angang chilang logani law lekthabi chakra chana batawsi law mama bana haidi wasi yaduna hojikti makhoi ahum amatona changsinduna saksang asida chak thidok le aduga chak ado makhoi chanarami chak chaba loreba tungda makhoi se mapali pan karimta thunadravani thopuchki narami hojikti makhoi punna tumasilaw haduna phamung kakale aduga phaju chupsinduna yamna kina makhoi ahum ase tumlami adubu makhoi ahum haichabigi wani lekthabidi magi masad akitu jungba karimata phaude mahakti ahing athiamagi matam ase mana ngai bukum tawri mama pa ani na tungki matam ase mana ngai ri bakainam ni tawri asomda nam kari kam dori amai bado asomda ma di wakhal yam ngai ri bani mangonda usittaba mangonda wa kan ngalakwa mate manau ani do nasidi yamna waram lagani haduna mana khalli bani hojik amai bado tumdri magi saksang aduda magi laisana phum ka asida kari go mathaba khara mana tawrori mahagna asomda kari tawri kari tholi habdudi mana khagmanate amai basina thabak khara pangthok thon le ngai matam masida maga saksangi thongnaw ase tamna kholai tamma thilai magdi laisanaba adai thabak su yam tawbanina adumna kholakpa thilakpa se mangundadi kari matana chungde thoine hena thawa sade maga thokum thok thaba se adum makhata na tawrari adubu toina thongnaw ase adum thilakpa kholakpa tawbadagi mana lauki nungai khiteda aiga thabak tawri haba khangdabra aina thabak loraba tungna thilo aingodi yelakano amai bisina haikibadagi hojikti thilamba tawramasinga do tumil leikirami amai bisina makhata na adumak solari adubu ngaktang tumil leirupa tarabsu makhata na mukhana thongnaw ase tok thilai thilakpadagi amai bisina oh thon nungai khidreda masidi haduna makse pho hawali aduga thongnaw ase man hangdoi hangdoka matam masidi
ꯌꯥꯝꯅ ꯉꯛꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯈꯛ ꯃꯥꯅ ꯎꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯡꯅꯥꯎ ꯑꯁꯤ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯏꯒꯨꯝꯗꯅ ꯊꯣꯡꯅꯥꯎ ꯑꯁꯤꯒꯤ ꯊꯣꯡꯁꯤꯗ ꯃꯔꯤ ꯃꯌꯥꯝ ꯆꯦꯟꯊꯔꯛꯄꯁꯦ ꯃꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ, ꯌꯥꯝꯅ ꯈꯪꯈ꯭ꯔꯦ꯫ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯅ ꯌꯦꯡꯊꯣꯛꯂꯨꯕꯅꯤ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯥꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯋꯥꯍꯜꯂꯒꯦ, ꯀꯤꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯊꯜꯂꯝꯕ ꯃꯤꯇꯝ ꯑꯅꯤꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯥꯏꯕꯛꯇ ꯃꯥꯅ ꯊꯤꯜꯂꯝꯕ ꯆꯩꯇꯦꯛ ꯑꯅꯤꯗꯨꯁꯨ ꯌꯥꯎꯗꯦ꯫ ꯃꯔꯥꯏꯕꯛꯇꯒꯤ ꯊꯣꯛꯂꯛꯄ ꯏ ꯃꯥꯜꯂꯕ ꯃꯍꯤꯁꯤꯡ ꯑꯗꯨꯅꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯐꯅꯌꯥꯝꯅ ꯇꯩꯔꯕꯅꯤ꯫ ꯃꯤꯇꯝ ꯑꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯄꯥꯏꯈꯠꯂꯦ, ꯑꯗꯨꯒ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯔꯥꯏꯕꯛꯇꯨꯗ ꯏꯒ ꯆꯞ ꯃꯥꯟꯅꯅ ꯏꯗ ꯏꯒꯨꯝꯅ ꯃꯔꯤ ꯆꯦꯟꯊꯔꯤꯕ, ꯇꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯄꯨꯡꯉꯥꯡ ꯉꯥꯡꯂꯤꯕ, ꯍꯣꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯧ ꯂꯥꯡꯑꯣꯜ ꯑꯁꯤꯗꯤ ꯃꯥꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯕ ꯅꯠꯇꯦ, ꯉꯁꯤ ꯎꯔꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯤꯇꯝ ꯑꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯀꯔꯤ ꯃꯇꯧꯅꯣꯅꯦ? ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯃꯥꯅ ꯄꯥꯎ ꯐꯥꯎꯅꯅꯕ ꯃꯤꯇꯝ ꯑꯅꯤꯗꯨ ꯍꯣꯠꯅꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯗꯣ ꯅꯈꯣꯏꯒꯤ ꯅꯊꯧꯅ ꯉꯝꯗꯤ ꯀꯔꯝ ꯇꯧꯔꯕ? ꯑꯗꯨꯝꯅ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯋꯥ ꯍꯪꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯝ ꯑꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯏꯪꯒꯤꯠ ꯑꯃꯇ ꯐꯥꯎꯕ ꯇꯧꯔꯛꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯋꯥꯕꯒꯤ ꯃꯇꯧ ꯑꯃꯗ ꯎꯠꯂꯛꯏ꯫ ꯑꯃꯥꯏꯕꯁꯤꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣꯅꯦ? ꯑꯁꯨꯛ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ, ꯀꯅꯥꯅꯁꯨ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯣꯏꯗꯕ ꯑꯩꯒꯤ ꯃꯤꯇꯝ ꯑꯅꯤꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯔꯤꯒꯕ? ꯀꯔꯝꯕ ꯂꯥꯏ ꯁꯥꯟꯅꯕ ꯃꯤ ꯑꯣꯏꯔꯤꯒꯕ? ꯑꯩꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯛꯄꯗꯤ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩ ꯍꯦꯛꯇ ꯆꯠꯄ ꯃꯊꯧ ꯇꯥꯔꯦ꯫ ꯑꯃꯥꯏꯕꯁꯦ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯤꯇꯝ ꯑꯅꯤꯁꯦ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯁꯣꯟꯕꯗ ꯆꯪꯒꯗꯕ ꯃꯥꯒꯤ ꯄꯣꯠꯆꯩ ꯈꯔ ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕꯁꯦ ꯃꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯉꯁꯥꯏꯒꯤ ꯆꯤꯊꯦꯛ ꯑꯗꯨꯒꯤ ꯃꯄꯥꯟ ꯇꯝꯅ ꯃꯍꯥꯛꯁꯤ ꯂꯥꯛꯑꯝꯃꯤ꯫ ꯈꯣꯡꯊꯥꯡ ꯌꯥꯝꯅ ꯌꯥꯡꯅ ꯃꯍꯥꯛꯁꯤ ꯂꯥꯛꯄꯅꯤ꯫ ꯂꯝꯕꯤꯗ ꯀꯅꯥ ꯆꯠꯄꯅꯣ ꯍꯥꯏꯗꯨꯅꯁꯨ ꯃꯥꯅ ꯀꯤꯔꯣ ꯂꯣꯟꯅ ꯌꯦꯡꯅꯤ꯫ ꯑꯗꯨꯒ ꯇꯧꯁꯤꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯁꯦ ꯄꯥꯡꯂꯛꯂꯕꯅꯤ꯫ ꯍꯥꯏꯅ ꯃꯥꯅ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯇꯧꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯇꯝ ꯑꯁꯤꯒꯤ ꯍꯥꯟꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯧꯔꯔꯦ꯫ ꯃꯁꯤꯒꯤ ꯃꯄꯥꯗꯁꯨ ꯌꯥꯝꯅ ꯉꯛꯂꯕ, ꯀꯤꯔꯕ, ꯑꯉꯛꯄꯒꯤ ꯃꯇꯧ ꯈꯔꯁꯨ ꯑꯃꯥꯏꯕꯁꯤꯅ ꯎꯔꯝꯃꯤ꯫ ꯎꯔꯤꯕꯁꯦ ꯑꯇꯩ ꯀꯔꯤꯃꯠꯇ ꯅꯠꯇꯦ, ꯂꯦꯛꯊꯕꯤꯅ ꯉꯁꯥꯏꯋꯥꯏ ꯃꯤꯇꯝ ꯑꯅꯤꯗꯨꯕꯨ ꯊꯜꯂꯝꯂꯤꯕ ꯂꯥ ꯑꯅꯤ ꯑꯗꯣ ꯃꯗꯨꯕꯨ ꯁꯦꯒꯥꯏꯔꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯂꯦꯡꯁꯤꯜꯂꯝꯕ ꯆꯩꯇꯦꯛꯁꯤꯡ ꯑꯗꯨ ꯁꯠꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯅꯤꯅ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯊꯝꯂꯝꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯑꯃꯥꯏꯕꯗꯨꯅ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯄ꯭ꯔꯤꯛ ꯀꯥꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯎꯕ ꯉꯝꯃꯤ, ꯃꯥꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯤꯇꯝ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯏꯕꯗꯨꯅ ꯄꯨꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯤꯇꯝ ꯑꯅꯤꯗꯣ ꯊꯣꯛꯅꯤꯡꯗꯦ, ꯆꯠꯅꯤꯡꯗꯦ꯫ ꯃꯤꯇꯝ ꯑꯅꯤꯁꯦ ꯃꯁꯥꯗꯣ ꯐꯔ ꯍꯥꯏ꯫ ꯃꯈꯣꯏ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯛꯏ꯫ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯤꯇꯝ ꯑꯅꯤꯁꯦ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ, ꯃꯥ ꯂꯥꯛꯂꯕꯅꯤꯅ ꯅꯈꯣꯏꯗ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯊꯝꯂꯤꯕ ꯄꯣꯠ ꯆꯩꯁꯦ ꯀꯔꯤꯅꯣ ꯈꯪꯕ ꯇꯥꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯅ ꯃꯈꯣꯏꯅ ꯂꯣꯟꯅ ꯊꯕꯛ ꯇꯧꯕ ꯌꯥꯕ꯭ꯔꯅꯦ? ꯃꯈꯣꯏꯒꯤ ꯃꯍꯩꯁꯤꯡ ꯑꯁꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯒ ꯃꯤꯇꯝ ꯑꯅꯤꯁꯦ ꯂꯥ ꯃꯆꯥ ꯑꯃꯗ ꯊꯝꯕꯤꯔꯒ ꯃꯥꯒꯤ ꯊꯕꯛ ꯍꯧꯔꯛꯏ꯫ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯑꯀꯤꯗꯣꯡ ꯐꯥꯎꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯧꯔꯛꯄꯅꯤ꯫ ꯃꯤꯇꯝ ꯑꯅꯤꯁꯤꯕꯨ ꯃꯍꯩ ꯄꯤꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯤꯍꯜꯂꯨꯅꯕ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯊꯕꯛ ꯍꯧꯔꯛꯏ꯫ ꯃꯤꯇꯝ ꯑꯅꯤꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯤꯇꯝ ꯑꯅꯤꯁꯦ ꯇꯁꯦꯡꯅ ꯑꯍꯤꯡꯕꯒꯨꯝꯗꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯇꯨꯝꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯃꯤꯇꯝ ꯑꯅꯤꯁꯤꯅ ꯀꯤꯍꯟꯅꯕ ꯊꯕꯛ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤꯗꯤ ꯉꯁꯥꯏꯋꯥꯏ ꯀꯤꯈꯤꯕ ꯋꯥꯈꯤꯕ ꯀꯔꯤꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯦꯛꯊꯕꯤꯗꯤ ꯇꯨꯝꯕ ꯅꯠꯇꯦ, ꯃꯥꯁꯨ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯦꯡꯂꯕ ꯃꯇꯝꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ꯫ ꯑꯉꯥꯡ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯑꯉꯥꯡꯅꯤ, ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯉꯥꯡꯅꯤ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗ ꯊꯕꯛ ꯈꯔ ꯍꯧꯔꯛꯂꯤꯕꯁꯦ ꯂꯦꯛꯊꯕꯤꯅ ꯉꯥꯏꯍꯥꯛꯇꯪ ꯎꯏꯊꯔꯝꯕ ꯇꯥꯔꯕꯁꯨ ꯃꯥꯅ ꯍꯥꯏꯔꯞꯇꯪ ꯃꯤꯠꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯥꯅ ꯈꯪꯂꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯦ ꯇꯨꯝꯕ ꯀꯥꯏꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯛꯊꯕꯤꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯁꯤꯕꯨ ꯈꯪꯗꯅꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯛꯏ꯫ ꯃꯁꯤꯗꯒꯤꯅꯤ ꯃꯥꯅ
ꯃꯃꯥꯅ ꯃꯥꯕꯨ ꯆꯦꯠꯅ ꯀꯣꯜꯂꯝꯕ ꯇꯥꯔꯕꯁꯨ ꯇꯞꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯦꯡꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯦꯛꯊꯕꯤ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯦꯛꯊꯕꯤ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡ ꯑꯁꯤ ꯉꯥꯁꯤꯜꯂꯒ ꯊꯜꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯁꯣꯝꯗꯗꯤ ꯑꯃꯥꯏꯕꯁꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯉꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯒꯅꯤ ꯇꯧꯔꯛꯎꯅꯦ ꯅꯈꯣꯏꯒꯤ ꯀꯜꯂꯕ ꯃꯍꯩꯁꯤꯡ ꯑꯗꯨ ꯇꯧꯔꯛꯎ ꯑꯩ ꯉꯥꯏꯔꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯉꯥꯏꯔꯒ ꯂꯩꯔꯤ ꯑꯗꯨꯕꯨ ꯉꯥꯏꯕꯒ ꯍꯥꯏꯕꯒ ꯇꯥꯟꯖꯅꯅ ꯉꯁꯥꯏ ꯃꯥꯅ ꯊꯥꯖꯤꯟꯈꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯟꯅ ꯄꯥꯏꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯃꯛꯇꯗ ꯄꯨꯗꯨꯞ ꯄꯨꯗꯨꯞ ꯇꯥꯔꯝꯃꯤ ꯊꯦꯛꯇꯣꯛꯇꯨꯅ ꯄꯩꯗꯨꯅ ꯇꯥꯕꯅꯤ ꯑꯃꯥꯏꯕꯁꯦ ꯃꯥꯅ ꯁꯣꯜꯂꯝꯂꯤꯁꯤꯒ ꯃꯥꯅ ꯍꯥꯏꯔꯝꯂꯤꯁꯤꯒ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯣꯔꯛꯄꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯀꯔꯤꯅꯣꯅꯦ ꯑꯗꯨꯛ ꯁꯥꯟꯅ ꯄꯥꯏꯔꯛꯂꯒ ꯑꯩꯒꯤ ꯈꯣꯡ ꯃꯅꯥꯁꯤꯗ ꯇꯥꯕꯗꯤ ꯑꯃꯗꯤ ꯄꯨꯡꯄꯩ ꯄꯩꯔꯦꯅꯦ ꯀꯔꯤꯅꯣ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯄꯩꯊꯦꯠꯂꯕ ꯃꯤꯇꯝ ꯑꯃꯗꯣ ꯃꯥꯅ ꯆꯤꯡꯈꯠꯂꯤ ꯌꯥꯝꯅ ꯉꯛꯄ ꯑꯃꯔꯣꯝꯗꯁꯨ ꯆꯤꯡꯅꯕꯗꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯁꯥꯗ ꯐꯥꯎꯔꯕꯅꯤ ꯃꯤꯇꯝ ꯑꯅꯤꯁꯦ ꯃꯇꯤꯛ ꯃꯌꯥ ꯌꯥꯝꯅ ꯀꯜꯂꯦ ꯈꯟꯗꯨꯅ ꯊꯥꯖꯤꯜꯂꯨꯕꯒ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯄꯥꯏꯊꯣꯔꯛꯄꯅ ꯍꯦꯟꯅ ꯁꯥꯐꯨ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯇꯥꯕ ꯃꯇꯝꯗꯁꯨ ꯄꯩꯊꯦꯛꯂꯒ ꯇꯥꯕꯁꯤꯅ ꯑꯃꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕꯗ ꯆꯤꯡꯅꯕ ꯌꯥꯝꯅ ꯐꯥꯎꯔꯅꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯕ꯭ꯔꯥ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯂꯥꯛꯂꯕꯅꯤꯅ ꯃꯥꯅ ꯉꯝꯕ ꯊꯕꯛꯁꯤꯡꯗꯤ ꯄꯥꯡꯊꯣꯛꯂꯝꯂꯒꯦ ꯑꯩꯅ ꯉꯝꯕꯁꯤꯡ ꯑꯗꯣ ꯄꯨꯟꯅ ꯎꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯃꯥꯏꯕꯁꯤꯅ ꯑꯃꯨꯛꯀꯁꯨ ꯐꯝꯊꯗꯨꯅ ꯃꯥꯅ ꯊꯕꯛ ꯑꯁꯤ ꯍꯧꯔꯛꯄꯅꯤ ꯍꯟꯗꯛꯃꯨꯛꯁꯨ ꯃꯥꯅ ꯂꯥꯏꯁꯣꯜ ꯑꯁꯤ ꯀꯟꯅ ꯁꯣꯟꯗꯨꯅ ꯃꯤꯇꯝ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯄꯩ ꯄꯩꯊꯦꯠꯂꯒ ꯇꯥꯔꯤꯕ ꯃꯤꯇꯝ ꯑꯃꯗꯨꯗꯤ ꯑꯃꯥꯏꯕꯗꯨꯅ ꯊꯥꯖꯤꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯗꯤ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯗ ꯆꯪꯅꯤꯡꯗꯕꯒꯤ ꯃꯇꯧ ꯑꯃ ꯇꯧꯔꯔꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯅ ꯌꯥꯗꯦ ꯑꯩ ꯂꯩꯔꯤꯅꯦ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣꯅꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯅꯈꯣꯏ ꯐꯥꯎꯕꯗ ꯑꯩꯅ ꯊꯋꯥꯏ ꯍꯥꯞꯄꯤꯁꯤꯗꯤ ꯀꯔꯤ ꯀꯤꯔꯤꯕꯅꯣ ꯆꯪꯉꯨꯅꯦ ꯍꯟꯗꯛꯃꯨꯛꯇꯒ ꯆꯪꯂꯒ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯊꯥꯖꯤꯟꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯏꯁꯤꯟꯈꯤꯕꯅ ꯀꯣꯜꯂꯤ ꯄꯥꯏꯊꯣꯔꯛꯄꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯄꯥꯏꯊꯣꯔꯛꯂꯒ ꯑꯃꯥꯏꯕꯁꯤꯒꯤ ꯂꯥꯏꯕꯛꯇ ꯑꯃꯗꯤ ꯑꯃꯥꯏꯕꯁꯤꯒꯤ ꯃꯈꯖꯥꯏꯗꯅꯤ ꯑꯃꯅ ꯂꯥꯏꯕꯛꯇ ꯊꯥꯔꯦ ꯑꯃꯅ ꯃꯈꯖꯥꯏꯗ ꯇꯥꯔꯦ ꯑꯃꯥꯏꯕꯁꯦ ꯀꯜꯂꯕ ꯁꯥꯐꯨ ꯑꯗꯨꯅ ꯊꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯁꯨ ꯄꯩꯔꯒ ꯇꯥꯔꯝꯃꯤ ꯑꯃꯥꯏꯕꯁꯤ ꯈꯥꯡꯉꯤ ꯀꯔꯤꯅꯣ ꯍꯟꯗꯛꯃꯛꯇꯤ ꯄꯥꯏꯊꯣꯔꯛꯂꯒ ꯑꯩꯉꯣꯟꯗꯅ ꯁꯥꯐꯨ ꯀꯟꯅ ꯄꯤꯔꯛꯄ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯍꯦꯟꯅ ꯁꯥꯎꯔꯝꯃꯤ ꯑꯃꯔꯣꯝꯗꯁꯨ ꯑꯀꯤꯕꯁꯨ ꯐꯥꯎꯔꯛꯏ ꯑꯃꯨꯛꯀꯁꯨ ꯑꯃꯥꯏꯕꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯜꯂꯔꯦ ꯍꯦꯔꯥ ꯑꯩꯉꯣꯟꯗ ꯂꯥꯛꯆꯕꯗꯤ ꯌꯥꯔꯣꯏꯗ ꯑꯩꯅ ꯉꯝꯒꯅꯤ ꯑꯩꯅ ꯉꯝꯗꯕ ꯌꯥꯔꯣꯏꯗ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯂꯨꯔꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯣꯟꯊꯈ꯭ꯔꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯣꯜꯂꯒ ꯂꯩꯔꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯑꯁꯤꯅ ꯁꯣꯟꯗꯨꯅ ꯀꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯄꯩꯊꯦꯠꯂꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯗꯤ ꯃꯅꯤꯡ ꯖꯔ ꯍꯜꯂꯤ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯑꯀꯤꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ ꯑꯃꯥꯏꯕꯁꯤꯅꯗꯤ ꯎꯕ ꯅꯠꯇꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯁꯣꯜꯂꯤꯉꯩ ꯃꯇꯝꯗꯅꯤ ꯑꯃꯥꯏꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯁꯣꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯔꯛꯏ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯃꯤꯇꯝ ꯑꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯊꯋꯥꯏ ꯄꯥꯟꯖꯗ꯭ꯔꯕꯁꯨ ꯑꯃꯥꯏꯕꯁꯤꯅ ꯊꯋꯥꯏ ꯍꯥꯞꯂꯤꯕꯅꯤ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯨꯜ ꯑꯅꯤ ꯑꯁꯤꯅ ꯁꯤꯜꯂꯒ ꯃꯅꯤꯡ ꯍꯜꯂꯤ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯅꯤꯡ ꯇꯞꯅ ꯍꯜꯂꯤꯕꯅ ꯀꯔꯤꯒꯤ ꯅꯊꯨꯟꯗꯨꯅ ꯂꯩꯃꯥꯏꯗ ꯁꯤꯠꯂꯤꯕ ꯅꯊꯨꯟ ꯈꯦꯠꯂꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣꯅꯦ ꯑꯁꯣꯝꯗ ꯂꯥꯎꯅꯦ ꯃꯃꯥꯡꯂꯣꯝꯗ ꯂꯥꯎꯅꯦ ꯃꯅꯤꯡ ꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯑꯅꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯕ ꯈꯨꯗꯤꯡꯒꯤ ꯃꯅꯤꯡ ꯑꯁꯤ ꯑꯗꯨꯝ ꯍꯜꯂꯤ ꯀꯩꯅꯣꯅꯦ ꯅꯤꯡꯍꯟꯕꯤ ꯁꯥꯗꯅ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯀꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯅ ꯃꯅꯤꯡ ꯍꯜꯂꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯃꯥꯏꯕꯁꯤꯅ ꯎꯗꯕꯅꯤ ꯃꯥꯅ ꯈꯪꯗꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯃꯛꯇꯗ ꯉꯁꯥꯏ ꯃꯈꯩ ꯑꯃꯥꯏꯕꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯜꯂꯤꯉꯩ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯁꯥ ꯄꯨꯝꯕ ꯃꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯐꯝꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯦ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯅ ꯎꯕꯅꯤ ꯐꯤ ꯀꯨꯞꯁꯤꯜꯂꯤꯕꯁꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯥꯒꯤ ꯁꯛꯇꯝ ꯃꯥꯒꯤ ꯃꯁꯛ ꯑꯁꯤꯕꯨ ꯈꯪꯗꯅꯕ ꯇꯧꯔꯤꯕꯅꯤ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯗꯤ ꯉꯁꯥꯏꯋꯥꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯛꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯪꯀꯤꯗ ꯀꯤꯕꯅꯤ ꯄꯪꯄꯥꯗ ꯄꯥꯈꯠꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯇꯣꯏꯅ ꯃꯅꯤꯡ ꯍꯟꯕꯒꯤ ꯃꯇꯧ ꯑꯁꯤ ꯑꯃꯥꯏꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡ ꯑꯁꯤ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥ ꯄꯨꯝꯕ ꯃꯐꯤꯅ ꯀꯨꯞꯁꯤꯜꯂꯒ ꯑꯃꯥꯏꯕꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯃꯛꯇꯗ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯑꯃꯥꯏꯕꯁꯤꯁꯨ ꯍꯣꯏꯃꯥ ꯂꯥꯎꯗꯨꯅ ꯈꯪꯉꯤ
ꯈꯪꯕꯇ ꯅꯠꯇꯅ ꯑꯃꯥꯏꯕꯁꯦ ꯄꯥꯈꯠꯈꯤꯕ ꯀꯔꯤꯒ ꯃꯍꯥꯛꯁꯤ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯂꯣꯡꯅ ꯇꯥꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯦꯛꯊꯕꯤꯗꯤ ꯃꯁꯥ ꯄꯨꯝꯕ ꯃꯥꯕꯨ ꯈꯪꯗꯅꯕ ꯐꯤ ꯀꯨꯞꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯨꯔꯒ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯈꯨꯗꯣꯡ ꯆꯥꯕ ꯂꯧꯗꯨꯅ ꯑꯃꯥꯏꯕꯁꯤꯒꯤ ꯃꯈꯣꯡ ꯑꯅꯤꯁꯤ ꯄꯥꯏꯗꯨꯅ ꯃꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯠꯂꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯆꯩꯅꯥ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯊꯨꯟ ꯑꯁꯤ ꯁꯤꯠꯇꯨꯅ ꯂꯧꯔꯤ ꯃꯔꯛ ꯑꯣꯏ ꯀꯔꯤꯑꯣꯏ ꯇꯦꯡꯕꯥꯛ ꯃꯔꯛ ꯑꯁꯤꯗ ꯒꯣꯔꯣ ꯒꯣꯔꯣ ꯆꯤꯡꯕꯁꯤꯗ ꯑꯌꯣ 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 ꯂꯥꯎꯗꯨꯅ ꯃꯥꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯆꯩꯅꯥ ꯑꯁꯤ ꯈꯥꯡꯉꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯊꯋꯥꯏ ꯍꯥꯞꯂꯤꯕ ꯊꯋꯥꯏ ꯆꯪꯂꯤꯕ ꯃꯤꯇꯝ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯉꯟꯅ ꯉꯟꯅ ꯌꯦꯡꯅꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯇꯝꯅ ꯍꯜꯂꯔꯤ ꯃꯐꯤ ꯀꯨꯞꯁꯤꯜꯂꯤꯕ ꯂꯦꯛꯊꯕꯤꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯉꯥꯡ ꯃꯥꯅ ꯑꯍꯜ ꯑꯁꯤ ꯆꯤꯡꯗꯨꯅ ꯄꯨꯕꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯤ ꯑꯁꯨꯝꯅ ꯐꯅꯌꯥꯝꯅ ꯀꯟꯅ ꯆꯤꯡꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯥꯏꯕꯁꯦ ꯐꯅꯌꯥꯝꯅ ꯁꯣꯛꯂꯦ ꯃꯥꯒꯤ ꯐꯩꯒꯟ ꯃꯊꯨꯟ ꯅꯪꯒꯜ ꯐꯥꯎ ꯐꯅꯌꯥꯝꯅ ꯁꯣꯛꯂꯕꯅꯤ ꯑꯃꯥꯏꯕꯁꯤꯅ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯦ ꯍꯥꯏꯕꯇ ꯈꯥꯛꯄꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯆꯤꯡꯅꯕ ꯇꯨꯡꯗ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯑꯃꯥꯏꯕꯁꯦ ꯊꯋꯥꯏꯗꯕꯨ ꯍꯤꯡꯅꯕꯗꯤ ꯈꯟꯗꯨꯅ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯈꯥꯎꯖꯣꯝ ꯑꯗꯨ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯃꯁꯥꯗꯨ ꯁꯦꯛꯇꯨꯅ ꯃꯥ ꯆꯦꯟꯈꯤꯔꯝꯃꯤ ꯃꯤꯇꯝ ꯑꯅꯤ ꯑꯗꯨ ꯄꯨꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯥꯗꯤ ꯀꯥꯍꯧꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯇꯝ ꯑꯅꯤ ꯑꯗꯨꯒꯤ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯑꯃꯥꯏꯕꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯔꯒ ꯆꯠꯈꯤꯗꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤ ꯂꯥꯏꯕꯛꯁꯨ ꯍꯣꯔꯤꯕꯅꯤ ꯑꯅꯤ ꯑꯁꯤ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯈꯣꯏꯁꯤ ꯀꯗꯣꯝ ꯆꯠꯀꯅꯤ ꯀꯗꯣꯝ ꯆꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯃꯈꯣꯏꯅ ꯈꯜꯂꯛꯂꯤꯕ ꯃꯤꯇꯝ ꯑꯅꯤ ꯑꯁꯤꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯔꯕ ꯇꯨꯡꯗ ꯑꯅꯤ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯗꯨꯅ ꯃꯐꯤ ꯀꯨꯞꯁꯤꯜꯂꯤꯕ ꯂꯦꯛꯊꯕꯤꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯨꯔꯨꯝꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯈꯣꯏꯅ ꯋꯥ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯂꯦꯛꯊꯕꯤꯗꯤ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯉꯥꯡꯅꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥꯅ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯁꯦ ꯅꯅꯥꯎ ꯃꯤꯠꯂꯪꯒꯤ ꯁꯛꯇꯝ ꯑꯣꯏꯔꯤꯕ ꯂꯦꯛꯊꯕꯤꯅꯁꯨ ꯇꯥꯔꯤ ꯑꯅꯤ ꯑꯁꯤꯅ ꯀꯤꯅ ꯈꯨꯔꯨꯝꯖꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯀꯟꯕꯤꯔꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯐꯕꯅꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛꯁꯤ ꯇꯧꯈꯤꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯂꯦꯛꯊꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯔꯤ ꯑꯃꯨꯛꯁꯨ ꯑꯅꯤ ꯑꯁꯤꯅ ꯌꯦꯡꯅꯗꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤꯀꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯁꯨꯃꯤꯂꯥ ꯑꯣꯖꯥ ꯅꯟꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯁꯦ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯇꯧꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯆꯦꯜꯂꯛꯈꯤꯕ ꯐꯠꯇꯕ ꯋꯥꯈꯜ ꯍꯧꯔꯛꯈꯤꯕꯁꯨ ꯃꯁꯤꯗꯒꯤꯅꯀꯣ ꯍꯥꯏꯕ ꯋꯥꯁꯦ ꯑꯅꯤ ꯑꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤꯅ ꯉꯥꯡꯅꯔꯤꯕ ꯑꯣꯖꯥ ꯁꯨꯃꯤꯂꯥ ꯑꯃꯗꯤ ꯑꯣꯖꯥ ꯅꯟꯗꯣ ꯍꯥꯏꯗꯨꯅ ꯋꯥ ꯄꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯦꯛꯊꯕꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯅꯤꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯅꯟꯗꯣ ꯑꯃꯗꯤ ꯁꯨꯃꯤꯂꯥ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯃꯃꯥꯡꯗ ꯃꯥꯅ ꯇꯥꯈꯤꯕꯒꯨꯝ ꯈꯪꯈꯤꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯥꯒꯤ ꯃꯁꯥꯗ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯔꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯂꯥꯝꯁꯤꯟꯕꯗꯤ ꯉꯝꯗꯅ ꯂꯦꯛꯊꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯈꯜꯂꯒ ꯃꯍꯥꯛꯁꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯈꯥ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯔꯤ